miyeng tabiribasingbo ahanumagtada binitana taramna oksabagaloyana khurumjari. Hauzik PAODAM asigi maroya pau pijari. Manipurda lairiba kuki militant singa India government anigi marakta thamnariba su makhatana chanahanba yaroi haina kokomigi maikaidagi phongdokre. Ithai Beres ki gate mangamak pung kunmari hangduna thammo haina miyamna NISP sigi office ta thomjinkre. Hozaida nupilan gi ningsing mitam amadi lamyanba hijam irabot ki mitam sanaba urep uyung tamkre. Loinana West Bengal da pung tarani thogi protest sathaduna lambi thingbai khongjang changsinkre. Mapong Paulo Birasi. Kuki militant singa sanariba su makhatana India government na Manipurda amohana chana halabadi makhal makha kaya gi khongjang sangsilagani haina coordinating committee on Manipur integrity kokomigi coordinator Somarendra Thoksom na phongdorakre ngasi lamphelda lup asigi office ta pangthokhiba paugi mifama dawa phamasi phongdoladuna Somarendra na hai Manipurda leriba kuki militant singa India government anigi marakta thamnariba su asi makhatana Manipurda amohana chanahanba yaroi su satnaba haibasi nakalanigi marakta nomai kapnadana wari chananabagidamagta thamgadabani adubu ngasi phawba kuki militant singa Manipurda lairiba security force singa nomata phawba nomai kapnakhibagi thodok lekhide mataw karamna nomai kapnadaba nakalanigi marakta su thamlibano maramaduna kuki militant singda thamliba su asi makhatana Manipurda thamba yaroi mapalamdagi narol da changlakhiba kuki militant singda asigumba kudong chaba kaya India lengana pisinba sina takpadi magi khunda laita duna lereklaba yelhomi phurup singbu namthaduna thamlaga mapandagi changlakpa mitomiran ja singda India lengana sagol labra haibagi singnaba leire loinana NEC na puthokpa Vision 2047 gi draft ta Senior State of Manipur haina paliba sigi matangda senaba singi mathakta numit mangani gi manungda legal gi oiba action lokhatrabadi makhal makha kaya gi khongjang changsilagani haina kokomina lebak miyamda lauthokhiba adu Manipur lenga ki maikaidagi thajaba ma pirakpadagi changsingani toramba khongjang adu matam khara handokle amadi Manipur ga matangairaba Bir Tikendraji airport pu lamka haina address bisinba Thangjing singbu thangting onthokpa amadi moregi mafam kaya amasu central government ki scheme singi piba card kaya da kuki gi mingda loino onthokpa thengna rakhiba adugi matangda so mari lenaba singi mafamda thigat pinaba haijakhiba adu athuba matamda thigat piyo hainasu phongdokhi central gi lenga asu inventory haido atun tawjege natragadi akogi Manipur miyamdagi asongba mamdi government asisu khoi mihni Manipur gi state lenga asu khoi gi mihna miyam khalaga senggebni adu makhoi haido tarakraba miyam na haibisi tarakragadi khoi Manipur miyam lena kokomina chongba khoi ihau kya ma khoi gi central gi maikai da jio ai gi mayok da khoi lerakpa ya hebo phamji thamjan thamnage Hianglam Police Station ki manung chanba wabagai nate khong khulpali ground manakta commando unit kaksing ki OC Subedar S Birla na lusingba team na operation chathabada khusu khulai kaya phagat pangamkre ngasi ayo angan bapung tarung makharam tabada 5/9 GR na pirakpa kaknaba paw magi Kaching District Police ke SP Thoksom Bikramji MPS ke paktak makhada OC Commando Unit Kaching 33 Assam Rifles ki kalam ama 5/9 GR gi kalam ama 126 Battalion BSA ki ekoi platoon amana Hianglam Police Station ki team amana operation chathakibani operation da phagalaba khusuklai singadu magazine ani galoyana Stun MKB rifle ama 12 bore single barrel rifle ani magazine galoina ba 9mm pistol ani 36 hand grenade mapan stun grenade ama arming ring mari tube launching mari charger galoina ba baufeng wireless set ama 9mm ki kapayari ba maru nipan bulletproof jacket vest ahum yauna atai khusukulai singsu phagat ki thaudo asiga mari lena Hianglam Police Station da case ama lokhatle hairi Thasigi tara kunmanga phawba lamsangi tawthong de leiba Manipur Rifle Association shooting range satharakiba kuntra nithoi suba all Manipur shooting competition da makong mathang takraba singda ngasi manamathum singyen thokre lamsangi tawthong de leiba Manipur Rifle Association shooting range da pangthokpa manamathum yen thokpagi tharamadu da Thangjam Arun Kumar MLA
Wangkai AC Nongthombam Ingocha Singa SDPO Lampel Nongthombam Indrajit Singa Senior Vice President MRA Hero Thokchom MD Ibrahima Hospital Amadi Moirang Tem Raichandra Singha President Manipur Rifle Association Amathangchina Athoiba Mitunglen Mathang Sina Athoiba Mitunglen Thoram Mapu Amadi Akaknaba Akhanaba Mitunglen Oina Saruk Yaki Hairiba Competition Sida Nupi Amadi Nupagi Pistol Amadi Rifle Yapun by Iben Yankhaida Mako Mathang Tarakraba Singda Puning Togotuna Mana Mathum Sing Yentoki Mapunsi Loiraba Loktak Hydro Power Corporation na Mapunsi Loiraba Loktak Hydro Power Corporation na Ithai da Sariba Dam decommission to Ithai Beres ki get manga mak pung kunmari hangduna thamu haina lengak ta taksinduna People Committee on Restoration of Loktak and its associated wetland Manipuna sinduna Ithai amadi akoibada kundaminari ba kunja singi miyoi singna Ithai dam da leiba NISPC office da ngasi miyam thomjin krei committee ki chief advisor o Maipak Chau Convener Tomba Soibam, Co-Convener Tongbram Jitian Amadiate Tomi Singh, Tongan Tongabaluk Yagimi Singh Su Saru Yaduna, Ithai Community Hall da Pulava Matunda, Ithai de Leba, NISPC Office da Waka Kongsa Masatuna Tomjin Ki. Waka Kongsa to Dasahi Nipu Helabalota Project, Ithai Beres Decommission To, Lomi Singh Isahi Nipu Matogi Crop Compensation PU, Ithai Beres ki get Mangamag September Tap Hauba Hangdo U Haiba, Kolau Kayasu Lauki. Committee advisor Angom Tikena Pondokibada, Ithai Beres the Maramoraga Low Pari Lising Kaya, Ising Manung de Lady, Sahi Kudingi Lomi Singi Mahimarong Kaya Mangli, Maramasna, Matam Loiraba, Benga decommission Togodabani, Housing Ising is out tolling a damgi get September Tap Hauba Hangadabani, Sahi Nipo Matogi crop compensation Pigadabani Haiki. Pio, a quite laying the Mandilog Jeroi. Hibishini, I don't know what she should not be the dam, and especially the only among the dam gets at Rosimbaje, but you don't know that's Ragadi, Shiki and the Chamba, with democratic Kulan Kayako, Habiche, Nashika Shilva Kudong Chaba, Miyangi March really, otherwise she's talking about you, strongly objection to it, or the Atuma Damda, Tiger Damashe, Manipuan Shinabio, or the Garashe, Matam Tupika, Matam the Bimbo, there and I hung the Habiche, a Kumiang. Thank you. Tampakta Leriba Oil Palm Retail Outlet Cham Kuntare Sida Lenga na Yamdrabasu kiloliter Mari Tau Pibiraga Miam da Pangalabadi Miam na Hozik Tau Pangnadabagi Amadi Q Lepnabagi Waba Sinkhara Makaidi Kokpangangani Haina Manipur Petroleum Dealers Fraternity MPDF ki convener RK Prakash na Pongdokre Wapamasinga Sing Mayrong Kunangandi Karakta Leba United Brothers Oil Palm da IOC da Tau Taba Lakpada Tau Walam Badagi Yengsin Balakpada Pongdokibani Mahana Makata Aduna Hai Hozik Lamdamasta Tau Pangnadabagi Amadi Miam na dealer Singda Singnabagi Isu Malaring Sairak Asida IOC dagi dealer da Tau Pirakpada Watna Pirakpasi Yamna Labak Tibani Hai Riba Oil Palm Puna petrol kiloliter Nipan Tagadabani Adubu Tau Tana Bahona Rubada Lising Amaga Subna Humdra Humdo liter Wat Lagalamle Hai Riba Tawasi Adumak Mang Krabani Masi Black da Sungsoi Soidina Tadorakani Haibagi Tajabale Hai Riba Mang Kriba Tawasiga Oil Pamasiga Kariguma Hiramamada Marilena Day Maramasna Hai Riba Kadai Krabano Kang Riba Tawasigi Marima Kong Lengana Tigat Piu Masida Manipur Petroleum Dealers Fraternity Nasu Sagwachagani Amadi Hai Riba Tawasi Mangan Bada Senabasing Pagatuna Miamda Lengana Tambiu Housing Legana Oil Palm Nipurong Kaktamakta Tau Piduna Miamna Q Lepnaduna Pangali Masigi Awabasi Konanaba Lengana Tampata Leriba Oil Palm Jam Kuntarea Sida Chap Manana Yamdrabada Kiloliter Marigi Tau Pibiduna Miamda Pangalabadi Housing Tau Gidama Q Lepnaduna Awaba Mayok Naribasi Karamakadi Chapagani Loyana Asumna Tau Watna Oil Palm Singda Pirakpana Miamna Oil Palm Singda Lana Uribasi Miamna Su Kangbiyu Pongdoki Mada Toropanina Mayam si Q Lepa Haiba Mayam Doloi La ini Haitare Aduna Masigi issues issue Ahogi Wakal di Chamanana Amtang Kopa Chamanana 4K Eldang or su Pam Jam Kuntesi the Loina and Hokita Ragati Masi Leka Matiki Tolaga Leka Nihum Lalaga Pamamada Han but my Masada my Masagi Leka to the Lady Pam the day to the Dum Halani Haitareko
aduna adoi queue system je handara kadoi ni hai tare aduna adumaina haipetang ju yengbiu haipeki keno request ma ju tawjage aduga Hiramasiga Marilena United Brothers Oil Agency ki Mapu Suras Thoksom na hai hauzik lengak na amadi miyamna thau sing black te yolibasi dealer sing dagi ni haina maral siribasi yaningde ngasi thau liter lising ama subna humdrom doi wat na purakli basi da senari basing gi mathakta lengak na kupna thijin bigna black te thau phangali basi khangdok na ba hona biu phongdok khibaga loinana IOC na wana pirakli ba thau asi masing suna pibi na ba haijaragani haiki Charming ko humdram do ise si black ta chala do pone ba adana akoina thau pi gera pi ro si posi bola ne ba bola ba kan da di dealer mayam da taimi tok dana senga tori ba dealer mayam si da akoi do ina ba nam sa ba public na ma di department na government na kai na akoi do la na lui adu mari le ne ba department sing authority sing na asi yen yen biro ya du ka black ta yoli sing ji ju ha biro karai de lo bono kai do hang biro adu kan da achum ba seng ba black ta yoli kai la ko no khangani ba da to biu na Malemda Santi Purakpa Taksi Kasi Amadi Daha Singbu Masama Upana Thambada Sana Khona Bana Chauba Pambai Ama Oiri Iramda Manipurbu Malemda Saktak Padasu Sana Khona Bana Chauba Pida Ama Oiri Hayeng August ki tang kumapan jati ki sana khona bagi numina lakpada Iramda Masigi Sanaroi Shingamadi Masiga Marilena Bapuna Magda All Kha Kanglai Students Union Akshu na Yaipa Mangal Pibagaloyana Hena Mai Pakpa Oina Basu Thongni Rakli Aksu gi Maikai dagi Thorakpa Charola Mana Hai Mata Mamada Manipurasi India gi Oina Sports ki Powerhouse ni Hairam Labasu Ngasidi Mami Samlakle Masigi Maramasi Karidagi no Haibadu Prazamiam Lamda Masigi Sports Minister Yauna Marilena Basina Kupna Thidok Minaduna Nisagi Pakta Irak Naragadaba Naha Singbu Kannaba Akan Mathabak Paikhatnabagi Matam Yore Sana Khona Bada Hena Mangjil Thanabagi Wakhalonda English and Wachamapan Marpuda Education Department Tagi Khaidok Youth Affairs and Sports Yas Department Linkhat Ki Nasi Kari Taurabage Amadi Hek Linkhat Kibadagi Haujuk Paubada Kari Assessment Purakrabage Haibadu Thidok Patangai Padre Yas Kaltanatana Sanabagi Yamnamaru Oriba Sai Department Su Lal Horakpadagi Sai Regional Center ki Director Incharge Oiramba Lanmin Thangna Mizoram da Lekibdagi Thengnari ba Kudong Chadaba Kayasi Lengana Thubada Ko Onaba Hona Bigdabani Niyamgi Matungina Mapong Paba Director Ama Happy Banatraga Assistant Director Oiriba Laijing L Maringbu Director Incharge ki Thau Mapung Phana Puhangadabani Hauja Inter School ki Tournament Pangthok Naba Tauriba Sida Niyamgi Matungina Chap Chaba Sahi Laptop Naba Section Tharang Sulakadabani Wasat Wanom Tawna Sanare Khanaba Honaraklaba Amadi Handak Bengaluru da Pangthokiba Subrato Mukherjee Kapta Sub Junior Boys na Takiba Dasadu Tanaba Honaraglabadi Akshuna Sanaroi Singbu Kannaba Chap Chaba Akanba Khongjang Kaya Sangsangani Hairi Kurai Sajoleka Delaiba Usus School Sigi Oza Management Amadi Mahiroi Singna Sinduna Leihau Leirel Haiba Timda Tarahum Direct Suba Kidz Project Day ki thora ama school asi campus da pangthokre tharamadu da Rajya Sabha ki MP ining tholai sembasana jawba Eastern Popular Club Kurai ki President Salam Birendra amadi Kurai Nandaibam Lekai ki GP ki ex Pradhan Yumnam Ongbi Chitrasu saruk yaki Tharangi Charamoina Mahiroi Singna semjaba project kaya amadi nat ki oiba jagoi isai singsu utki tharamaduga marilena Rajya Sabha ki MP ining tholai sembasana jawbana haujeke horagliba mirolna Lairik Laisu Haire Haidnasu Aikogi Ipai Pusing Lisang Sanasanaramba Sana Kanglon Taxi Kasi Yumlay Kare Masak Kangna Drabadi Lairik Haire Haibagi Wan Tok Late Hause Horoliba Mirolna Aikogi Yumgi Akwabda Ladiba Amadi Saksang Dasu Nariba Polam Zairangi Maming Suna Kanglam Gani Tazade Maramaduna Mama Passing Namasa Singulairik Hayan Gani Haiduna Lairik Kakta Tamanbagi Mahut Imung Manung de Ladiba Polam Zairam Sing Maruina Chakum de Ladiba Tong Takpada Sinariba Pose Sing Su Kangan Bamatau Tai Mahiroi Sing Asibu Takpi Tambiriba Oza Singna Lairik Kakta Takpagi Mahutta Laisu Sutakpi Bamatau Tai Maugi Sing the Salabanupi Singna Karigidamak Matay Amadi Makubok Ubada Kok Kumlibano Habina Sing Bakaya Sing Asi Hogolagliba Angang Singda Mamutana Kangalaba Matamdata Aikoigi Nomo Nomagi Kaitaragliba Chana Kanglon Kayasi Karadang Orabasu Kanbangam Haiki Tamna Kaitaraga Kaidore Masidi Tahi Dabangakta Uhi Dabangakta
aduga aikoi masen punsan na bangam daba aikoi masen thagat na bangam daba aikoi masen kadom da sat kadoi se khang daba aikoi gi vision lai daba du khunai ma ngasi koi oi se aikoi kari tawsige aikoi mayam se haibagi vision sunglai lai te mai Waikom Bume Sone Iba, The Great Book of the Art and the Moon, Sensory Life Calendar for Creation of Humankind or Humanity, Great Book or Environment of the Art, Amadi, The Role of the Moon for Women of the Art, Haina Mingthonba, Lyric Mari, Ngasi, Honabi Matungina Gandhi Memorial Hall, Impalda, Pongkre. Lyric Pongbagi Taramaduda, Dana Manjuri University, Impal Retired Vice Chancellor Professor Nomaitem Rans Mohan, Chief Guest, Saite Academy Awardee, Sarasantiam, President Madi, Manipur University School of Mathematics and Physical Science के प्रोफेसर वाई जुगिंद्रो ना गेस्ट और ऑनर ओइना सरुक याकी Dr. Hira Kabui, President Kabui Union, Kabui Purukina, Chandalon Chamasung, Loina Silon Bu, Manghanda, Tamna Bamadi, Kumang Sausan Bahona Zaribamadi, Moirang Amasung Kabui Puruka, Yelong Idegilena, Pamaribu, Manghanda, Tamna Bahona, Biriba Punamapo, Sakang Bagaloyana, Mahapui Kai Kumnaba, Utpa Thora Ama, Moirang Tangzing Yakairel Marupna, Laliba August, listening any Kunmaritan Kuntrama to Pungama, Tabamatamda, Moirang Konungda, Pangtok Lagani, Taramasumiam, Matam Chana Saruk, Yaranaba, Moirang Tangzing Yakairel Maruki, Maikai Dagi Apple Torakli. Samtong SG MLA Nishikan Chapa Madi National Urban Health Mission Anigi Miyang Makada Urban Primary Health Center Kwakaitel Urban Health and Wellness Center Takhelekai Madi CRLC Khwarakpam Lekai ga punna khusam naraga sinduna Urban Health and Wellness Center Takhelekai Khwarakpam Lekai da lemna layang bagi kem ama pangthokre ngasigi lemna layang bagi kem adu da makhal kudingmaki layong sing yengki loyana hidak singsu lemna phanganki Kem aduga marile na kay samtong SG MLA Nishikan Sapamna handak marak nongsing yamna toyna tabana maram oiraga ising dagi sandok palaina kaya amadi atay layong sing Mangjo na khangdok na layang bagi thabak asi yamna mathau tay amadi tinjang kaijang daba lamda ama ohen bada asigum laba health cam asi yamna toyna pangthok pasu sangi haiki Ngasi asagi hozai da kundariba maitai isilinaw singda Manipuri puwari khanganaba madi maitai singi marakta punbagi saktam saganabagi wakhalonda Patriotic Writers Forum PAWF Manipur ga Manipuri Women's Literary and Culture Organization hozai ga kusabnaraga hozai gi tongan tongan phamanida Manipuri maitai nupi singi achoba thongna utpa nupi langi ningsing mitam amadi lamyan ba hizami rawat ki mitam Kinaba Urep Uyung Tongkre. Ngase yu Govindapur da laiba Thambal Rising Club Hozaida Nupilanda Metai Nupis da Lokiba Thaudang Sing Adubo Sakhangbo Oina Nupilangi Ningsing Mitam Kinaba Thambal Rising Club ki ground da Urep Uyung Tamki. Urep Uyung Tambagi Tharamada Parangi President Naurabong Kambaluang Secretary Rakesh Naurem Founder Secretary O.C. Meiramadi Social Activist Dr. Yankom Begasandra Dr. Kiran Yendram Bam Jamuna Lairanjam Chauba Haikam Naurem Romila Sandhya Moirang Dr. S. Ibungo Chauba Yankom Memina Singba Myoy Kyasu Charuk Yaki Tharamadu Manipuri Women's Literary and Culture Organization Hozai Founder President Renuka Yumnam President Huirongbam Kunjabati Secretary Setam Pisangmasa Thambal Rising Club Advisor Loitang Khamba President Laitonjam Sarasinga Amadi Secretary Thangjam Nare Susaruk Yaki Nupi Lan Gining Sing Mitam Kinapaginamakta Urep Uyung Tamla Matungda Nandapur Popular Club and Library ki ground da Lamyan Bahizami Rawat ki mitamaga su Kinaba Urep Uyung Tamki Tongan tongan ba mitamani kinbagi matang da wapang kaya phongdoladuna PAWF Manipur gi Secretary Rakesh Naurem na wapang kaya phongdoladuna haikibada Manipur dagi soijaina ne hozai da kundariba maitai silnau singna imaleba nungsiba madi maitai khogi apun bagi saktam saganna bagi wakhalonda Manipur da lising on chama pangkuntra pang December 30 thokiba nupi langi thodok aduda maitai nupi singna British ke mayokta Junction Kiba Tona Lingja Adubo, Nasigi Mirol Amadi Tungi Mirol Nakang Nabagidama, Wakalonda, Nupilani Ningsing Mitamasi, Hozagi Govindapur da Laiba, Thambal Rising Club ki ground da Kinaba Urep Yung Tamjabani Haiki.
United People's Front UPF Manipur ki kuntaruk suba mapok kumangi tharama ngasi Manipur Press Club ki Lokta Hall da hauzik lairiba current issue asida civil society na logudaba thaudang haiba hiramda pangthokre tharamadu da UPF ki president Nongthombam Rupachandra Niko ki president Oinam Premjit Mapi Council ki president KC Romeo Kada ki president Hizam Priyo Kumar AMPFA ki president Konthaujam Thoiba Maite amadi UPF ki advisor advocate Laisangbam Jadumani na resource person oina saruk yakhi tharamadu ga maile na UPF ki president Nongthombam Rupachandra na phongdorakpada Manipur da haukiba sahi gi May 3 dagi hauduna ngasi phawba jatharaklibba lanasna maram oiduna mayum makai lejadraba miyosina relief camp singda sangjafam loduna wana khangliba sima thamoi sona nuaite athuba matamda relief camp singda sangjafam loduna leiriba miyosing makhoi makhoi gi khun singda hanjinaba lenga na sinbiyo amadi tholiba lanasi waroshama purakduna miyam mahusagum tangdu leitana le hinganbiyu Manipur civil society kaya thorogliba si lamdamasa leiriba tongan tangama department singna makhoi gi mathau ningthina tawraktaba aranba mawngda thabak tawrakpagi mami chawon tarakpa asina civil society kaya asna Karadang Oirabasu, Madu Tengaduna Achumba Lambida Tabak Dominabagi Wakalonda, Torakpani Hainasu Pongdoki. Miyam China Kambi have Tamzani, Badana, Asuraba, Limit Ashidagi, Akoy, Untersu Foundation, the Asila Pudigi, Akoy, Masigi, Tangu later, Laita, the Rukunai, Tangu Laita, and Lagina Naba, Amasu, Nintamna, Yanabagi, who don't sabu, PBU, Hyper, Kaisi Tamzaraga. Arambai Tengol Unit 35 Kumbi amadi Arambai Tengol Bisnupur Quarter na puna sinuna mga suba voluntary blood donation ke ama Jennings Blood Center da pangthokre. Hairiba tharamasi Jennings Porompa amadi Life Savers Manipur li shamga puna khusamduna pangthokpani. Pangthokiba tharamaduga marilena Arambai Tengol Bisnupur Quarter ge advisor Paunam Chanjoi na hai. Arambai samlaki matamda khulai paigani haiba laikide. Iramdam izati asigi nat amadi lining license singa si kannabagi damak samlaki ba makha Hauzik lamdamasi oiriba phiba masida khangba ngamlaktabadagi khutta khulai pairakhibani adubo pairiba khulai sing aduna kanagumba amagi mathakta landage haiba natte aikhoi isa ngakthokchanabagi damak paibani amadi Arambai Tengol na miyamgi damak khulai paiduna ngakthokpa khakta natana iramda miyamgi damak pangmayaba mateng kaya pangliba si khuda ama oinasu asigumba blood donation ki kemasi pangthokpani phongdokhi mahakna hai Bisnupurgi lairiba Arambai Tengol gi thomi sing makhatana EP nabagi thorang tawduna lei adubo district hospital singda EP bada kudong chadaba kaya leibana maram oiraga Jennings ka khusamaduna chathabani karigumba mari lenaba singna outdoor da EP naba honabada mathau taba thabak thoram sing matik chana pibirabadi Arambai Tengol gi thomi sing EP naba lei phongdokhi blood donation kemaduda Arambai Tengol gi thomi kaya na EP ki Assam Rifles ngasi moregi B Bongjang Village Primary School ki mahiroi singda local yangang sing adubo mai masing tambagi lamda support taunabagi thorang lokhapo oina study material amadi stationery items sing yenthokre notebook yauna writing material sing mahiroi humda tarukta yenthokki Khunggang singda kari sothari bage amadi praja sing masa masa yoina kari awana pa lairi bage kari scheme phangri bage haiba duk khangnana ba phamliba gram sabha asida praja sing tangai phadana yaubi yomadi sahi amagi work program sembada saruk yaminasi haina Imphal West District Jilla Parishad ki chairperson Laisram Bobby na phongdokre wafam sing asi Langjing Gram Panchayat Pasoi CD block na sinduna Langjing asawada leiba Western Star Club ki hall da pangthokpa special gram sabha ki thoramda mahakna phongdokhibani mahana makhatana hai sahi amagi oina thagat kadaba GP development program asi thagat haudaba taragadi lakadariba sahi adugi oina development work amata implement torok loidoribani maram asna financial year yoroktingai mangoina na work program sing asi thagataba yade Laibak Thibadi PRI gi members sing na puramba tamadu loikibadagi matam kaya se development program gi thabak sing semba yade lairakhiba do lenga asina gram panchayat body asi laitaba yade khallaga
Administrative Committee sembadagi ngasi Gram Sabha mifam asi phambani khunggangi lamsing chakhot maikai da purakpa haibasida Gram Sabha si tangai phade hojikti nomagi MG Narega gi portal da so work program implement torakpadi lepalaitri sugodoriba thabak kudima hojikti dak number natraga pata number hablakani individual amana Pam pon toge harabasu Gram Sabha na pass torokpa matamda pata number hapo hairakle asigumba mayam asi praja mayam da mamutana khanganaba Gram Sabha si mathau tai nomagi hapslakliba anoba work program sing implement tongnaba sabha si phambani lising ani kuntra phawagi manungda khunggang amata sothaba lehodanaba PM na Chakot Khongthangi damak puthorgliba thim mapan pans prangi makhada thabak sing work program da hakodoribani aduga malinaba department singa khusamna chatlaga khunggang sing chakot lambida mangjil thana chatkadoribani khunggangi oina sotharaga lehogadaba thabak sing Gram Sabha na pass toraga nongna thaba oina pakhakadoribani maramasna khunggangi praja sing tangai phadana Gram Sabha si yaw tangai phade Gram Sabha mifam yawdragadi praja singi masagi oina loaning ba scheme sing adu khangau bangamloi masi khangau naba madi sothaba leitaba khunggang ohenaba puna honaminasi haiki tawbidrisi som laaga haidredi mayam Gram Sabha da pass hawdagi individual en tawninge work program to habjan biya demi work code lorka doini thabak surok kana geotek lawdoini aduna haiba mayam jingje loina ma hawjiti plug tawdo biya dabanina khangmina da biya dabanina Gram Sabha se amna darkar lei haibase mayam da haijaningi aduga maroina chakot khungdang da mayam saruk yawbiyu haibasima ai mayam no haijari Net UG na loba examination da merit list yorok laba PWD ex serviceman madi sports ki quota da khallaba candidate singi tamphamasi pifam thokpa government institution da pibagi mahut private institution da pirak pasina candidate singda samamnaba pole haina merit list yorok laba candidate Arif Gupra na phongdorakre waphamasing asi Manipur Press Club ki thangjeng hall da pangthoki ba pawgi mipama da phongdok laduna Arif Gupra na hai handak net UG na lokiba exam ki merit list thok laduna counseling haure adubu list asida PWD gi ex serviceman amadi sports person singi oina quota da khalaklaba candidate sing asi state government ki makhada medical institute sing da pibagi mahuta private institute oiriba sijada pirakle masina candidate sing asida fees singi matangda chamamnaba kaya ma poale masi koknaba makhoya tamba matamda government medical institution sing da launaba fees structure adu logodabani haiki Thasi kunmangada salagi board of director Brojendra Yumlambang lalambung takhelambam lekai delaiba mahaki yumda sakhang dabasna bom thamlambagi mayok dangasi lalambung takhelambam lekai community hall da wakai pham chathakre lalambung takhelambam lekai youth development organization ma dilekai gi nupi sing chathaki ba wakai pham aduda saruk yakibi nandarani takhelambam na hai thasi kunmangagi numidang pung tara khare helakpada yurembam delaiba Brojendra Yumlambam gi yumda sakhang dabasingna bom thamlambagi thong yaningde laibak phabadagi bom Dudi pokai hodre karigumba bom adu pokaram labadi mafam adu gi miyoi singa sopan tholam bayai hari ba thong adu na lekai gi miyam sumi paiba ma pohale maramasna asigumba thong asi makhata namo hana thon biganu haujek lamdama sa tholiba wathok asina maram moiraga miyam singa si pungning laktak na leiringai cherak asida asigumba aikhoi masel gi marakta mi phami pun bom nongmaina singbana aki akhang pibai thong asi tohoningde miyoi ba haibasi Lanadaba ngamde laliba singadu puksel khoizal tinaduna amaga wari chadona duna aphabaromda purakpa ngamgani haina khalli bom thamlaba khaktana solution purakpadi ngamloi aranba leramlaga su amana mangaknaraga sumthoknaraga ikhoi amukta lingjai manana iramdamasida tangdu loitana hingminana ba honaminasi phongdoki tong pukhatnaba honasi aranba leirasu ngaknaraga atumba sumthoknaraga hariba thabak singje Paikhiu matunga amona sigumba aki akhang tawbate haiba lalangu takhelam lekagi koi nupi committee amasung datidokla akoi na punjan jaraga ngasi dharna se sinjabani sigumba se muk tawbidana ba koina koi ngasi media gi thongdani jinjar Ngasi nuntil pungaw makai tawa matamda jiri bangi lamle lekai babupura da leba salai hall da Committee of Civil Societies Kanglai Park CCS ke jiri bam district branch sembagi formal thora ama pangthokre
Pangthokiba Tharamasida Laikram Jayanta General Secretary Committee of Civil Societies Kanglai Park Amadi KSIS Bala Laima Women Welfare Organization Kanglai Park na President Member Oina Dice the Punky Thoranga Marlena Laikram Jayanta na Haikibada Jiribam District CCS ke Labor Mathautai Haibagi Matanga Branch Samjabani Haiki Manipuda Laiba Look Kuding Magna Kongjen yang na amato oina zamina ba tanja si lauraga thoramasi pangthokpani ngasi nauna khalaba Committee of Civil Societies Kanglai Park Jiribam District Branch ki mioi sing adugi mamangda President Leharak Pam Samaji Maitai Vice President S Vijay Singha General Secretary na Pravin Oinam Khan ki bagaloyena khalaba mioi sing si sai ahumgi tamgi oina thaupugani hairi Trainee Dr. Amabu Izat Mangala Matungda Tamtina Hat Kibabu Yaning da Pondotuna West Bengal da Pungtrani Togi protest Ataduna Real Lambi Amadi Lambi Ka Tingduna Yaning da Bay Kolau Ka Lau Kre Instead of opposition Oriba BJP na Pungtrani Togi strike to Takibani Miyam Tankaina police na tear gas amasung water cannon sinaki strike adu Tingana police officer Lising Manga deploy Toki August Mapanda crime adugi matang da khangnarakpadagi Dr. Lising Kiana su strike chatharakli makoi gi demandi victim gi justice pura o Dr. Singhi working place safety o hello haibasini Chief Minister Mamta Banerjee na haikibada state government law semang amlabadi rape incident ta chanari basingbu capital punishment pinaba law ama numit tare ni gi manungda semlomgani Modi gi akanba political yaknaba mawriba Mamta Banerjee na yamna thuna justice purakani haina wasak pagaloina Dr. Singh da strike toklaga Taubiyo Haiki University students in the show Banerjee bu pham thadok na ba Haiki President Draupadi Murmu na so thodo do akitu junungai ni haiduna nungai taba phongdokki Japan na sahi ase khwai de kanba nonglai nungsi thengana ba sem sakre nonglai nungsi aduna son gadaba Kyushu Island gi khathang mpham na leriba miya musafagda pham sing da satkina ba khangan ki Chief Cabinet Secretary Yoshimasa Hayashi na haikibada akan ba sapu amagaloina typhoon Sanchan Southern Kyoshi de yoroklaba yai akan manungsi yamna wang ba ithak ipom sung nong kana churagani haibasi mamang thokiba thodok sing dagi khangi pungda kilometer chani yankhain thoi yongna sikadaba nonglai nungsi lakadaba maram Auto Jan Toyota na masigi factory tara mari makta thabak lep na ba khangan kre hairi landslide na phamjin khibdagi yum amagi mioi manga thiba khangdri nupi ahumdi Gamagori city dagi kanbangam kre hairi Damar pamukana thamjari Manipur da lairiba Kuki militant singa India ga menani gi marakta thamnari basu makata na chana hanba yaroi haina kokomi gi maikai dagi phondorakre Ithai Beres ki gate manga mak pung kunmari hangduna thamo haina miyamna NISP sigi office da thomjin kre Hozai da nupi langi ningsing mita amadi lamyan ba hizami rabot ki mitam sana ba urep uyung tangkre. Loidana West Bengal da pungtarani thoigi protest athaduna lambi thingbagi khongjang sangsingkre. Ngasigi di paudam pizza ba matang asa loisinjare miyang tabiri ba singbo amuka na kurumjare.